Lakhipuronline puthok-saba January ki tang 13 irai numit ki Khomjinba Pao tabirase. Ahanbada maruoipa pao. Kasar gi ram gaijang da Rani Gaidin Lu Kaitel hangdokpagi thorom mapung phana pangthokre. Tongan badabi kaya tauraduna jiribam da wakat khongjang changsinkre. Daharol Writers Forum Assam na kabi hamum promote putaram nokre. UPS nate OPS chanahan gadabani habagi matangda Assam Sarkar gi employees singi khongjang changsingadori. Military helicopter amaga passenger jet plane amaga mungthakta thamjanabada humphumari sire amasung Tambamai Youth Club na silang kiba sana khonabagi mana mathum yentokre. Haujik mapungoi papau tabirasi. People's Endeavor for Social Changes Rani Gaidin Lu Bazar Committee Lungbungjang amadi Lu Form Women Organization na silang duna Kasar Jila gi manung chana laiba Rani Gaidin Lu Bazar Ramgaijang da niminini chumna pangthokiba kaitel hangdokpagi thorom January gi 18 da loisinkhre. Loisinbagi thorom da Nabard Assam Regional Office Guwahati gi General Manager Nabin Kumar Rai, Seven Sisters Development Assistance Sesta gi Executive Director Pradyut Bhattacharya, RNBA gi Executive Director Dimgong Rongmei, North East Together gi Saurabh Sharma, Ravi Shankar Likmabam DTM Nabard Kasar amasung People's Endeavor for Social Changes ki Executive Director Dr. Namkhinlung Pamaina mathang sitna Chief Guest amadi Guest of Honor oina taistapamki. Thoromgi Chief Guest oikiba Nabard Assam Regional Office Guwahati gi General Manager Nabin Kumar Rai na haikibada mafam asida hangdokliba kaithel asina mapalgi state singa samnaduna hena santhok lehenana bahona si haiki. मेहनत करना है हमको। इस पूरे परिसर को बढ़िया बाजार में तब्दील करना है, इसको चेंज करना है, क्योंकि जो चीज आप यहां बेच रहे हैं वो चीज यदि दिल्ली, बंबई, कलकत्ता, बेंगलोर, हैदराबाद जाती है तो उसको बहुत पैसा मिलता है। हमें बाजार को पकड़ना है, ऐसा बाजार जहां हमारे लिए, हमारे सामान के लिए, हम जो उगाते हैं खेतों में, हम जो जंगल से लेकर आते हैं उसका अच्छा दाम मिले। यदि हमारे हाईवे पे यदि 10 रुपया मिलता है तो वही चीज यदि दिल्ली जाता है तो उसको कम से कम 100 रुपया मिलता है। अभी हमारे जो नाबार्ड के कछार के अधिकारी हैं करीमगंज और हलाईकांडी को भी देखते हैं, रविशंकर जी, वो हमसे कह रहे थे कि ये जो शॉल आपने सम्मान में हम लोग को दिया है वो यहाँ पे 3000 रुपये में बिकता है। मैंने छूटते ही रवि से कहा कि यदि ये दिल्ली में बिकेगा तो 30 से 40 हजार रुपया से कम में नहीं बिकेगा। Lauthok Sabama Lakliba February gi ahan bachayol dagi hauduna Oinam Baladev Road Fullertolda Class 9, Class 10, 11 amasung 12 ki oiba
A1 tutorial humama hangdok saragani English, General Mathematics, General Science, Advanced Mathematics, Social Science, Economics, Mathematics, Physics, Chemistry amasung Political Science na chingma subject sing asida akhanaba oja singna tambi takpi gadaba asida saruk jabiningba mahiroi singna mobile number 7005-685-797 natraga 9954-054-749 natraga 600460-622 natraga 9365-601-320 number asida pau phabiraknanaba Changamai Ipopisak Professor Yangkhom Rajbihari Laisram Nandakumar Ingudam Nilbir Professor Posamam Rajbihari amasung Oinam Biramani na paujelakli Mahiroi Singh hatpa yaningde khun ngakpa phaba yaroi Thoubal SP Churachandpur natraga Kangpokpida khudakta transfer tawgadabani khun ngakpa hatpada chenaba mathauna phaba Manipur Police Commando Singh thabaktagi khudakta lawthokadabani Kanglaipak pumbada Apispa 1958 lawthoku matik chadaba CM gi pham thadoku amadi matik chadaba luchingba Singh lawthokadabani haiba kholaw lawraduna ngarang nungthil Jiribam gi samupunbi Gulartholda Jimwak SWA amadi Kangleicha Club samupunbina senduna wakat mifama pangthokre wakat mifama duda saruk yakibi ima PH Santi Debina asunna phongdokhe Mahiroi sing mahiroi hatpa yaningde khun ngakpa hatpa yaroi khun mak phaba yaroi amadi Thawal gi SP khudakta Thawal dagi Sisipur natraga Kangpokpida transfer tawgadabani makoina tawning bata tawduna phaning matamda phaba humba makoigi research ase yaningdabagi damakta aikoina thana ase khamjabani khun ngakpa hatpada senariba thongna pharaba mitai transfer tawba amadi khudakta justice phangnabagi damakta khudakta thabakagi khathok lathokadabani aduga matik chadaba CM se asing Manipurda pariba CM se akoi sunya yaningdre aduna matik chadaba CM si ju khudakta gi jan tawgadabani aduga matik chadaba lising purel amagi makhada akoi hujik leningdre akoi ning tama pame amaromda akoi miot minai mayam se khang ngamdre maramasina lising purel asiju khudakta gi lathokadabani aduga Manipurda chanariba amuba an Apispa 1958 ase akoi subam pamde sunya yaningde maramasina gasiju khudakta Manipurda gi lathokadabani haibachigi makhada akoina mayam pendaba thana ase khamjaribani Manipur sida tawriba masida umkhanariba ya miot minai kaya na thalaba achigumba amuba ani makhada chathariba mayam che praja singge khangbada asuki matik ware akhoi se waba haibabu ahing amata yumda indijana yare ko phangdre ija isu ching senaba ngamdre khun ngakpa singchina tawriba thabak che kaino haiba che ngasi ge sarkar sina karimata khangjinna dana tumina laikre asuk yamba thajil laiba armed forces mayam che kadai da sizinaribage makoi gi banglo ngang na sizinaribra na jaga leba ngak pada sizinaribra haiba question ja aita seng hangningi maramdi achuk yamba sanga iba forcing chiga aikoi maitai praja sing chiga yengna bada resource 1:2 haram maroi haiba abdi makoi ni henbagi changda leira abane ba huji che maramasina achigumba ana da bada tawriba miot minai mayam che kudaktagi thadok piu machichu sarkar singna athuba matam da miyeng changchin biu haiba che ajeraga ai basinga Naharol Writers Forum Assam na silangduna kabi hamon promote putaram nokpagi thoroma mangarang pangthokre Model High School Singirbonda kabi Tahir Sajabam na thoroma poiduna pangthokiba thoroma duda potharaba Professor G Narahari Sharma F Ahmad S Muhibur Rahman L Lilina Chingba Sagnairaba Oja Singna President Member oibiki taram nokpagi warolda kabi Abdul Hamid na haikibada seireng wareng amasung ibagi lamda khuthariba kabi asigi thabak thorom singu sakhangbiduna Bangladesh Manipuri Sahitya Sangsad Pamsasna Sonamoni Memorial Award Lisinganiga kunumdoi biduna ikai kumna kraba kabi hamon promote na aikoi bunung si biduna lengbirak pa se yamna nungaijai masina aiba singi achetpa mari ama samna lagani haike thorom asida thokchom nalini kumar su wangangke Zakir Hussain na pangal kulangi saisaktuna thorom hodokhe aiba bidit kumar na aroibada mayam gi pungning pelan baisai masaglaba matung kabi Tahir Sajabam na president ki warol piduna thorom maduluisinke Krista Kumja lising magachamapan hubutranipan ki February ki tang nipan da sapong lakiba Assam ki amata ngairaba Manipuri mahiroi loop
All Assam Manipuri Students Union AMSU-gi Nifutaret Suba Mapok Kumon Thorom Lakliba February gi tang nipan thangja numit Silchar Park Road ta leiba Gandhi Bhavan ta pangthok lagani hairiba numit asida Assam gi CSO sing intellectual sing Ima Maira Paibi clubs amadi Mahiroi sing asaruk jabiu haina All Assam Manipuri Students Union AMSU Central Committee ki maigedagi nolukna ningsing lakli Sursri Sangit Kala Academy Kopendro Memorial Music Academy amasung Pioneer Sanskritik Sangstha Silchar na sinduna atin matamgi oiba jagoi gi khana nainabagi thoromama ngarang Silchar Tarapur ta leiba Gautam Nandi gi sangai da pangthokre thoromasida Kala Bhavan Santiniketan West Bengal da Manipuri dance ki assistant professor oina leiriba Dr. Sumit Basuna saruk yaduna jagoi tambi takpi khibagaloinana hiramasigi matang da khana nainakre Haukiba January gi tang kunipanda Maira Paibi Chingdong Likai amadi Leimarembi Indoprabha Statue Installation Committee binakandi gi oiba miphamama Khaidem Kanta President Leimarembi Indoprabha Statue Installation Committee na mifhama poiduna Karam Ongbi Mohini gi Chingdong Likai ta leiba sangai ta pangthokre mifhamda All Assam Manipuri Women Maira Paibi Coordination Committee gi President Konjengbam Ongbi Aruna Leimarembi Indoprabha Statue Installation Committee gi BP Ngangom Niranjan amadi Chingdong Leikai Maira Paibi Loop ki President Sinam Ongbi Sanatombina ikai khamna jaba mithong sing oina saruk jakhi mifhamda Leimarembi Indoprabha gi statue khinbagi matangda khanaki bagaloinana binakandi da leiba South Barak Rural Development Agency gi complex da khingadoriba statue asigi damak Chingdong Leikai Maira Paibi na angam mateng pangani haibagi warep lauki haina committee asigi General Secretary N Nandamohan khangalakli Assam Sarkar gi employees singna all pension scheme OPS na hanaba dabi tawduna lakliba tangpham asida rajya lenga ki maigedagi employees singda unified pension scheme UPS piragani haina Assam gi CM na lauthokiba dubu rajya sigi employees singna janingdaba phongdokli hiramasi matangda rajya sigi NPS karmachari sanstana rajya sinba thungna akan bakhongjang jangsinana basem sakre panbayai Lakliba April thadagi Rajya Sarkar ki employees sing National Pension System NPS ki mahutta Unified Pension Scheme UPS pinana ba honari haina Republic Day ka mari leinana Dibrugarh da pangthokpa thoromda CM Dr. Himanta Biswa Sharma na lauthoki bani Assam Police ki drugs ki mayok ta changsilakpa khungjangi makhada ngarang Kasar Police na thi humbada Silchar Aizol bypass ta auto rickshaw amada thangnaba rajya dagi pusilakpa oigani haiba yaba tablet lising kuntra phare pharaba polam sing asigi mamal lupa crore mapan rom oigani haire hiramasiga mari leinana miyoi ama phare haina CM Dr. Himanta Biswa Sharma gi social media X ta phongdorogli America gi military helicopter amaga passenger jet plane amaga nongthakta thomjinabagi thodok amada helicopter da tonglakpa miyoi ahum aduga jet plane atuda tonglakhiba miyoi humphuma punna miyoi humphumari thodokphomda leikhidre thodok adu Bharat ki matamda ngarang nongalamdai Washington DC ki manakta thengainaraba matung Potomac Tural da tasinkhibani hairi Tamba Mayum Youth Club TYC Baragang Kasarna Sinduna Humutra Taruk Suba Republic Day ki Thoromga Mari Lainana Chatharakiba Sana Khonabagi Thoromgi Ngarang Manamatum Yantokre Thoromda TYC ki President Tampak Mayum Salahuddin Chief Guest Oina Flying Officer Maria Begum Guest of Honor Oina Seram Herajit Thangjam Projen Tampak Mayum Umi Kusum Abdul Halim Samsuruddin Sabir Ahmed Riazuddin Chingba Dais Taphamki Volleyball Badminton Cricket Long Race High Jump Long Jump Kabaddi na Chingba Masana Singda Makok Mathang Taraba Singda Manamatam Yantoki Thoromaduda Tampak Mayum Rehanuddin Nasib Ali Abdul Ali Saif Ali Bazur Rahman Giyasuddin Chingba Miyoi Singsu Sarujaki Pamproksi salah korupsi korupsi aduga lain resi jokoi ninti na pembagi tangai padu lai lai kamera aduga lai korupsi jadum lai aduga itu sana kalau kene sport aduga kawan jauh lai korupsi jadum lai ekoi na pede yang masih amun ni jaga tai ini
isa siya ini isu se isa kada hairibra kan bermasalah dah hairibra masih ang kuda pilih ni yang tengah macam ni dalam di angan mo pami persatu ni matungina ko ni pilih ni ingkat lagi ni angan dah ni mangalibra bright la ko mo itu mangan ko kunci mo itu ni adu ni matang-matang matungina Republic ye gumba 15 August gumba yang national festival lah matang dai ko sport mang cingjar ke masih mai pang sang ngom sangi angang simbu tunggi pun sida kari oi mo landi pak ko hanu papa ko ngedo ni so mara mo dunai ko sana kana basina kaya mati kana uti habdi nungai pau yoga acupressure amadi physiotherapy gi matingna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganja ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare gi field da skill development oiriba medical laboratory technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lengsimbirabu Natraga mobile number 939573245 da of Hongabiu Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pau amukhanna Kasargi ram gaijangda rani gaidinlu kaithel hangdokpagi thorom mapung phana pangthokre Tongan badabi kaya tauraduna jiribam da wakat khongjang changsinkhre Naharol Writers Forum Assam na kabi Hamum Pramod Putaram nokre UPS nate OPS chanahan gadabani haibagi matangda Assam Sarkar gi employees singi khongjang changsingadori Military helicopter amaga passenger jet plane amaga nongthakta thomjanabada humphumari sire amasung tamba mai youths club na silang khiba sana khonabagi mana mathum yentokre Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare